Online Manipur YouTube channel as boyang bir bamayam punang po amukahna taram noksari han badi amna maru iba paw update thamjage Tamthiraba Lanna yumbanminnarkpa meetei kuki anigi nungsi mari thadatpa ngamdre hakthengnaba pawdam relief camp gi khunja ama India gi khamthengba wangnongpok chidai da piklaba basu pikna sahi lising ahum henbagi puwari ga sagon minnarakpa Manipur dagi mangphauna roidaba tonganba administration gi manglan sagalakpa machet ama fakna ba hotna rakhiba kuki phurupna konsilliba apikpa lupsing sirgem khai afaba nongmaising dagi hendoraktuna mapangan kalaba bom phawba season daraktuna yelho phurup mitei singta May 2023 gi nungthin dagi phongna landarakpa dagi leptana thorak liba Tamthiraba Lanna asida miyoi chama henbagi punsi manghan kibaga loinana yum kai kaya ama mai thadu khibadagi miyoi lising na khujing oiduna relief camp singda sangjafam loduna Hingnaraklabasu Tamthiraba Lanna asina chafu machet uyan machetagi haudok minaraktuna yumbanminnarkpa meetei kuki anigi amata oiminnabagi setlaba nungsibagi maridi ngasi phawba thadatpa ngamlamdre Lanna asigi awasai theng mayoknaduna thawaigidamakta relief camp singda masada chetchariba firon khakdadagi hen ahenba potlam amatagi mapu oijaba phangdraba miyoi mathang unaduna wari sarakpagi makha tarakpada ngasi phawda relief camp da lairakliba miyoi amana hai lan thorak tringai mamangda apokpi mama mapagi mateng pangba ngamnabagi damakta amasung macha ahum yok thaktuna mahi masing tamhannabagi damakta masaga chanaba amasung haijaba sinphamsing paiduna sel tanbagi lambida khungdarakhi thabuk asi kuki phurup singna namna taba khul amada chatharakibada phurup asigi ningon amaga sunungsi waithungna duna yumban punsida khungdarakhi adubu phurup anigi marakta akanba lan thorukpadagi tangai fadana apokpi yawba imungi miyoi singa loinana mafam adu thadokpa tarakhi kanglup anigi marakta thorakpa lan oibana setna khaidoknaba yadraba thawai amasung haksang amatu oiminnaraktuna yumbanminnarkpa kuki ningon adudi lanjenagadoriba mafam aduda mahaki safagadaba mafam oirakloidaba chingnabadagi aikhoi anigi icha ahum aduga konana mahaki khulda lehurabasu mahak icha ahum adugi mahi masing makha tana tamhanba ngamnabgidamakta hojiksu mana masing ensang napi yolaga hotnari hereki adubu icha nupi ahal adu handa Council of Higher Secondary Education Manipuri Kwasemna logduna pangthokiba class 12 ki examination da first division da pass torakhi adubu icha nupi ahal na examination asida mai paklakpagi mahaki nungsirba maithong amasung mamana harau minok tamje khiba adudi yamna lapna relief camp da leirabani na makhoigi maraktin basu phangdre ujabasu phangde hereki thawaitabu hinglabadi haiduna setli chariba firon khaktanga loinaduna imfan yaunaba lanjenakibana isada sel amata yauramlaroi khanbadagi mahakna ensang napi yonbadagi phangjerpa senphamsingdagi apikpa sel khara lansoknariba phurup anigi miyoi nattaba atoppa phurup miyoi singda khusinna biraktuna ayhaki khut yaholakpasu yauki marakta telephone da wari saba nattana class 12 pass tawraklabi chanupi makha tamthana mapa ama oina chen chongba amasung asangba sel thi humbagi thabuk pumnamakti amata pangthoksaba ngamdre hairi anisuba angangsu nupini hairaduna mahaksu hojik class 9 tamhoribani hairi adubu relief camp da leiriba isasing awardapa mention maning thunganba ngamnabagi pangkal leitre heraki aduga mathangi update asidi khoijum mantabi maning chingi thelda kuki lalhoba singna meetei misam volunteer ahum karamna hatki sing mathakta lanban bunker saduna khunja police personnel sing amasung BDF personnel sing punna pali punduna khulngak laga lakhibani kumbi assembly constitution ki borayang bi jila parishad ki manung chana laiba khoijum mantabi maning chingi thelda khulngak nabagi sabal lanban bunker da kuki lalhoba singna nongmai kapsinduna meetei misam volunteer ahum hatkiba amasung police personnel amasung micham punna mi anina asokapan nanghankiba thaudok adugi matangda khunja singna kari hairi thaudok adugi matangda khunja singna phungdorpada sahi asigi May 3 dagi horakhiba erang asina mamangdadi khul asida kuki singna attack tawrakhiba laitri Manipur gi tampaki mafam kayada maru oina sing khong singyagi lamda kuki lanhoba singna akanba mongda nongmai gi landa sotharakpa khul asida su attack tawrakpa yai haibagi chingnaba laibana erang asi hek horakpadagi section nadi laikhi khulasi ke section thaurangi damakta khulgi maningda leiba sing mathakta lanbar bunker saduna khunja police personnel sing amasung BDF personnel sing punna pali punduna khulngak laga lakhibani khoijumantabi khul maningi chingda thasi gi amasung anigi lonnaba hing numidang aduda su BDF mari amasung khulgi volunteer yauna punna miyoi
taraga ngaktu na laikibani nongyai matung pung taraga nithoi minute tara rom tabada khoi juman tabi maning singgi thelda nongmai kapagi makhol tarpadi khunja sing thokna rakhi ngahaki matung da khoi juman tabi maning singgi thelda da laikhiba khunja sing chenthorap tuna thodok adugi pau tam lakhi ahing adu da ahan bu oina sing matakta bankar sa duna khulngak liba BDF amasung khunja volunteer sing da kuki la hoba sing na maikai ani dagi attack taurakhi haiba khangbu ngamkhi pau adu hek khangbaga Bisnupur district police amadi mari leinaba authority da pau piraba matung da khudakta henba force mafam adu da sangsinki security ga henba force adu na mafam adu yawu matam da mitei misam volunteer ahum gi asi baksang leiramba thengnanghi thaudok adu da bankar manung da leibu khunja ahum adu leikhidaba gal loina na makhoi dagi khulai ani su laukhre haibu khangbu ngamkhe aina khunja sing na hairi mathangi update asidi effigies of Modi Saha Biren Tors Indirect women protester tours effigies of PM Narendra Modi, Home Minister Amit Shah and CM N Biren Singh at Icham Khunou on Sunday. Mathangi update asina sit in back integrity called denounce violence. Various resolutions were adopted including objection to separate administration and the implementation of NRC in Manipur immediately. Mathangi update asina 3 arms, 6 bombs recovered, 217 curfew violators held. During the last 24 hours, state police and the central forces conducted search operation in the vulnerable and the fringe areas in both hill and the valley districts. Mathangi update asina kuki lal hobasing makhatana landaduna khulngak pukhunja hum hatkre police ama yauna mi area soka pannang halamle khojuman tabi maning chingi thelda khulngak laba leibu khunja sing adu kuki lal hobasing da hingda laklaga halam khibani kuki lal hobasing no makeup sin dun chathrak lan amada khulngak tuna leiba misam volunteer hum hatkre Bisnupur district police personnel ama amasung misam ama punna mi ani na soka pannang halamle kuki lal hobasing na sathaki banong mai ga kan balanda adu thasi gi ama amasung ani gi lon naba hingnong jai matung pun taraga nithoi gamina tara rom tabada Kumbi Assembly Constitution की बोरायंग भी जिला परिषद के मनुंग चंदा लेबा खोजुमानता भी मनिंग सिंगी थेलदा खुलंगाक नबगी साबलान बद बंकर दा थोखिबनी मखाताना थोखिबा खुल हन्नदुना नोंमै काप नबगी थौदोक कुकी लल होबा मा सिरे हाइरि थौदोक तुदा लैखिद्रबा मितै volunteer सिंग अदुदि हौबम इपासा सही निफु अपोकपगी मिंग लैखिद्रबा केसो निंगोंबा मिबमसा सही कुंथ्रागनि थोय अपोकपगी मिंग इबोतोन अमसुंग नावरेम राजकुमार सही कुनगनि थोय अपोकपगी मिंग संजोयनि मखोय अहुम मखोय जुमान ताबि मनिंग लिकाय दगे मे अहुम दगे हौदुना मणिपुर गी तंपाक के मफम कयादा मरु ओइबा सिंखुंगसिया गी लमदा कुकी लाल होबा सिंग नाकन मोंगदा नोंमै गी लांदा सथरबा खुल असिदा सु अटेक तरोकपा याय हाइबगी सिंगनबा लैबनि इरांग असि हेक हौरकपा दगे खुल गी मनिंगदा लैबा सिंग मथकता बंकर सादुना खुंजा अमसुंग पुलिस पर्सनल सिंग पुन्ना पुलिस पुंदुना खुलंगाक लगा लाखिबनी मिटै volunteer सिंगना बंकर सादुना लैरिबा मफम अदुदा कुकी लाल होबा सिंगना मैकै अनि दगे नोंमै काप सिंदुना सथरकपा लांदा अदुदा खुलंगाक तुना लैबा मिचम volunteer अहुम अदु हातोक लगा मिचम volunteer सिंगना खुलंगाकपा तसिनबा खुलाई अनि सु कुकी लाल होबा सिंग अदुना पुख्रे हाइरि थादुक अदुदा सोकलबा मी अनि अदुदि बिष्णुपुर डिस्ट्रिक्ट पुलिस की पर्सनल लाइसम सोमेन चाहिनि फुगनि थोय नापत मय लंबी अमसुंग हैसनाम नाउचा मैतै निफुग हुमदोय अपोकपगी मिंग याइमा साइरेन मंजिन मनिंग लैकाइने मखोय अनि हॉस्पिटल दा पुखतुना लैकनरी खुजुमानताबी की थौदोक अदुदा अशोक अपन नंगदुना डिस्ट्रिक्ट हॉस्पिटल बिष्णुपुर दा पुखलिब सिंगे अनालेंग दा बिष्णुपुर की अपन बतेंग बांगलुक की थोमै सिंग नांग मतेंग पांखे हाइरि वीडियो से बिबगी दमक तमयाम पुंग नाउ पुम कहना तगचरी अनोब अपडेट की दमक तनुक्सी बिदन चैनल से सब्सक्राइब टू बिरम थैंक यू सो मच